की ओइबा डिस्ट्रिक्ट बाउंड्री करंबा चीफ मिनिस्टर की मतम द सेमखी makhoina soirambadagi ngasigi charangnaba pheebam asi lakpani haina Federation of Haomee na maral sirakli hauzik state asida micham miyamda drone bombing tauba rocket bomb kaplakpa amadi nongmai kapsilaktuna landaba leptri masi kuki gi matungda Chingi administration pairibag adugi khutni haibasi India gi miyamda natana malem gi miyamna khangle masibu thengnaduna aikhoi gi mai paknaba lambi aduda chatpada aronba athupa ngakna thabak tawba changi hauzike political social issue asi fagi tahanba kaya ama yaure Manipur bu thukainaba pirakliba chaitheng sing asi saidangba singbu mapu sahallubadagini India da puluba matung Sanglaba matam asida center gi makhada lengak paikhiba kayana tungnam chatki yengdana thabak tawkhibagi mahaini Kanglup ki district boundary karamba chief minister gi matam da semkhi Bishnupur Imphal East amasung Imphal West district singi chingdum chingkhong chingyada leiba sing Kangpokpi district ta changhan khibada ayaba pikhiba chief minister adu kanano Churachandpur district sembada moirangilam yausinduna sembada ayaba pikhiba chief minister aduna kanano tungda kari oirakani khandana lengak paikhiba sing aduna ngasigi tamthiraba nungsinadabagi lichat asi thokhanbani maram aduna tunglam chatki yenglaga iramdam asigidamak thaudang pangba haujiksu changi haina Haomee gi cherolasina phongdorakli